ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯈꯣꯠꯆꯔꯒꯦ BSFꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯃꯣꯍꯝꯃꯗ ꯏꯝꯇꯤꯌꯥꯖ ꯉꯔꯥꯡ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯑꯥꯔꯂꯤꯁꯄꯨꯔꯥ ꯁꯦꯛꯇꯔꯗ ꯄꯥꯀꯤꯁꯇꯥꯟꯒ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ DGMO ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5ꯗꯒꯤ ꯍꯧꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯗꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕ CEASEFIREꯒꯤ ꯒ꯭ꯔꯥꯎꯟꯗ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ LOCꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯑꯥꯔꯇꯤꯂꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ LOCꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ BSFꯅ ꯈꯨꯗꯛꯇ ꯈꯨꯠ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯀꯥꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ LOCꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯈꯅꯨꯔ, ꯔꯥꯖौरी ꯑꯃꯁꯨꯡ RA ꯄꯨꯔꯥ ꯁꯦꯛꯇꯔꯗ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯁꯤꯡꯅ CEASEFIRE ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯌꯥꯟꯅ ꯆꯦꯔꯣꯜ ꯄꯤꯅꯈꯤꯕ ꯃꯇꯨꯡ ꯄꯨꯡ ꯑꯃ ꯐꯥꯗ꯭ꯔꯤꯉꯩ ꯑꯥꯔꯇꯤꯂꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯕꯥꯔꯥꯃꯨꯂꯥꯗ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯟꯅꯈꯤꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯗ꯭ꯔꯣꯟ ꯀꯌꯥꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯅ ꯑꯦꯌꯔꯕꯦꯖꯁꯤꯡꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕ ꯑꯔꯦꯝꯕ ꯑꯣꯏꯈ꯭ꯔꯦ꯫ ꯀꯔꯅꯦꯜ ꯁꯣꯐꯤꯌꯥ ꯀꯨꯔꯦꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯑꯃꯗꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩꯕ ꯏꯟꯗꯣ-ꯄꯥꯛ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯑꯦꯌꯔꯕꯦꯖꯁꯤꯡꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯔꯦꯝꯕ ꯇꯥꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯀꯔꯅꯦꯜ ꯁꯣꯐꯤꯌꯥ ꯀ꯭ꯌꯨꯔꯦꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯔꯅꯦꯜ ꯁꯣꯐꯤꯌꯥ ꯀ꯭ꯌꯨꯔꯦꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ꯫ ꯚꯥꯔꯠꯀꯤ ꯄꯊꯥꯟꯀꯣꯠꯇ ꯂꯩꯕ ꯎꯙꯝꯄꯨꯔ, ꯎꯗꯣꯏꯄꯨꯔꯅꯆꯤꯡꯕ ꯃꯐꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 1:40 ꯇꯥꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯂꯣꯝꯗꯒꯤ ꯍꯥꯏ-ꯄꯤꯛ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯄꯟꯖꯥꯕ ꯑꯦꯌꯔꯕꯦꯖ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯈꯤꯗꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯔꯤꯅꯒꯔ, ꯎꯙꯝꯄꯨꯔꯅꯆꯤꯡꯕꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯃꯐꯝꯁꯤꯡꯗ ꯅꯛꯅꯅ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯐꯝ ꯑꯣꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯃꯊꯧ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯛꯅꯤꯀꯦꯜ ꯏꯟꯁꯇꯣꯂꯦꯁꯟ ꯀꯃꯥꯟꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏ ꯊꯝꯐꯝꯁꯤꯡꯗ ꯑꯦꯌꯔ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯥꯡꯍꯟ ꯇꯥꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯆꯠꯊꯕ ꯑꯦꯇꯦꯛ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯦꯜꯄꯥꯔꯠ ꯑꯦꯌꯔ ꯕꯦꯖꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯐꯣꯔꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯕ꯭ꯔꯤꯀꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯏꯟꯁꯇꯣꯂꯦꯁꯟꯁꯤꯡ ꯃꯥꯡ ꯇꯥꯍꯟꯈꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈꯤꯕ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄꯟꯖꯥꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯊꯨꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯦꯟꯇꯤ-ꯗ꯭ꯔꯣꯟ ꯁꯤꯁꯇꯦꯝꯁꯤꯡ ꯊꯝꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒ ꯂꯣꯟꯅꯕ ꯗꯤꯁꯇ꯭ꯔꯤꯛ 6ꯇ ꯉꯥꯛ-ꯁꯦꯟꯅꯕ ꯑꯃꯗꯤ ꯖꯥꯇꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯤꯡꯅ ꯆꯠꯊꯔꯛꯀꯗꯕ ꯊꯧꯑꯣꯡꯁꯤꯡ ꯉꯥꯛꯊꯣꯛꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯧꯈꯠꯅꯕ ꯈꯟꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯄꯟꯖꯥꯕ ꯄꯨꯂꯤꯁꯀꯤ ꯑꯈꯟꯅꯕ ꯄꯨꯂꯤꯁ ꯇꯤꯝ ꯊꯥꯖꯤꯟꯗꯨꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯗ꯭ꯔꯥꯁꯥ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁꯀꯤ ꯑꯅꯤꯁꯨꯕ ꯂꯥꯏꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯈꯋꯥꯖꯥ ꯑꯁꯤꯐ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯏꯟꯗꯤꯌꯥꯒ ꯂꯩꯕꯥꯛ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯃꯔꯤꯗ ꯃꯨꯛꯅꯕ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯁꯤꯐ ꯈꯋꯥꯖꯥꯅ ꯃꯗ꯭ꯔꯥꯁꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯂꯥꯏꯟ ꯑꯣꯐ ꯗꯤꯐꯦꯟꯁꯅꯤ ꯍꯥꯏꯅ ꯊꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯃꯗ꯭ꯔꯥꯁꯥꯁꯤꯡ ꯑꯃꯗꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯑꯣꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯁꯦꯀꯦꯟꯗ ꯂꯥꯏꯟ ꯑꯣꯐ ꯗꯤꯐꯦꯟꯁ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯉꯥꯏꯐꯗꯕ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡ ꯃꯗ꯭ꯔꯥꯁꯥꯗ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯔꯕꯁꯨ ꯃꯈꯣꯏ ꯆꯥꯗ ꯆꯥꯝꯃ ꯗꯤꯐꯦꯟꯁꯀꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯑꯁꯤꯐ ꯈꯋꯥꯖꯥꯅ ꯆꯌꯣꯜ ꯑꯁꯤ ꯍꯧꯔꯛꯄꯗ USAꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯤꯕ CNNꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯀꯥꯞꯆꯩ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯏꯀꯥꯏꯕ ꯃꯑꯣꯡ ꯎꯠꯇꯨꯅ ꯑꯁꯤꯐꯅ ꯖꯦꯠ ꯀꯥꯞꯊꯕꯒꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯦꯝ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯨꯝꯆꯥꯏ ꯆꯥꯏꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯅꯤ ꯍꯥꯏꯅ ꯊꯝꯈꯤ꯫ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯤꯠꯌꯦꯡ ꯂꯧꯏ ꯍꯥꯏꯅ ꯅꯣꯛꯅꯕ ꯌꯥꯎꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯊꯝꯂꯤꯕ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯑꯦꯗ ꯕ꯭ꯂꯣꯀꯦꯗ ꯃꯅꯨꯡꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯁꯤꯡꯗ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 12 ꯁꯤꯍꯟꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯒꯖꯥꯗ ꯂꯩꯔꯤꯕ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯖꯔꯦꯜꯅ ꯒꯖꯥꯗ ꯄꯨꯁꯤꯟꯕ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯑꯦꯗꯁꯤꯡ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 2ꯗꯒꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡ
ngasi makhoi gi maikaidagi chatharakpa bomgi attackta angang ahum yauna punna mioi 12 siankhre. Palestine gi news agency oriba Wafa na phongdorakpagi matung inna Israel gi warplane sing na ngasi ayuk Gaza City gi manakta leiba Sabrada nongthaktagi thadarakpa bomna Taifimung manunggi mioi manga hatkhi. Maduda 10 manungda tumduna leiba angang ahum amadi makhoi gi mama amasung mapa punna sikhi loinana Saik Radwan area thadakhiba bom amana mioi 3 sianki aduga Rafa gi nongchup thangba Al-Mawasi humanitarian Jangi area da chathakiba attack amadana Wafagi samudra khongbal da mioi ama nongmaina katun hatki leikhidroba imungdugi mari mata amana phungdorakpada strike adu mangjongna warning piba amata leitana amadi kari maraldagi hatkibano haina hanglakli. Gaza Strip ta leiriba Health Ministry gi maikaidagi phungdorakpada hokkiba pung 13 gi manungda Israel gi tongan ba attack singda Palestine macha 12 hatkre aduga chamaga 13 henbana Asok Apan Nangkhre hari thawong sing asi chahi asigi March 2 dagi Israel na Gaza da hingbada changadaba potlam sing pusinba thingjilakpadagi mafam aduda leiriba mioi million 2.3 rom charity kitchen sing dagi chana thaknaba potlam phanglamba du haukiba numit khara asida potlam walakpadagi thingjinba haukrabani maram aduna makha tarakpada chanaba phangdabagi achauba issue ama lakadauri. Pakistana air station mari da landaraki India na paukhum piki ngarang numidang dagi hauna Pakistana operation Birnal on Marsus haina mingthonduna India da drone sejinaduna landarakpada Indian Air Force IAF ki Udhampur Pathankot Adhampur amadi booster leiba station singda kaya toithoki haina central lengana phongdokhre. Masigi paukumoina India gi armed force singda Pakistan gi Rafiqui Murid Chaklala Rahim Yarkhan Sakur amadi Chuniada precision strike chathaki hari India lengana phongdokhiba matung ina India gi precision strike sing asi Pakistan ki military infrastructure khakta da target tawduna chathakibani hari Indian Army ki Colonel Sophia Quraishi na phongdokhibada India ki armed force sing hojik su high alert lady Pakistan ki maikaidagi chatharakpa action sing India na saruk ayamba mai pakna counter tawki. Masigi mathakta Pakistan na social media da chatharakpa paula na sandokpagi misinformation campaign su India na mayokna na ba honari. Cherak sida miyamna social media gi paudagi cheksin biu haiki Wing Commander Biomika Singana phongdokhibada Pakistan India gi S-400 system da kaya toinanghan ki haina phongdokhiba wafam aranbani masida natana India gi Sirsha amadi Suragada leiba airfield singda kaya toithuan kiba leite haiki Foreign Secretary Bigam Ministry na Pakistan na propaganda sandokna ba machin thiduna aranba pau miyam da yohonna bahona ribasi Indian singi moral hantha na bahona bani haiki aitong phamdomba oiningba masing yamana lengak sembada thintha bani lore mamramisor MLA Kuntra sunaba wari sabagi thabak chathari hek subaga lengak semnaba claim tawgani wakolon manana chamina gadaba MLA Kuntra hek subaga mapung phaba lenga ama semnaba Manipur gi Governor Joy Kumar Balada claim tawragani haina kairau isigi MLA Laure Mamramisor na phongdokhre loinana yaitong phamdomba oiningba masing yambana lengak sembada thintabani haikre wafa masing asi kyam gaida leiba Ibudau Khagemba amadi Ibudau Mongyambagi nauna sagadaba sanglengi urap yung tambagi thoramda phongdokhibani MLA na makha tarduna hai yaitong phamdomba oiningba mihut ki masing yambana masagi khudong chaba ngainabada mapung phaba lengak sembagi matam thenthabani miyamgi yenglaga isagi khudong chaba kathok narabadi khudakta mapung phaba lenga ama semba ngamgani ngarang kay samthong esigi MLA sapam ni sikan ki yumda MLA taraga manga taraga taruk punsinduna mapung phaba lengak semnabagi matangda wari sanakre lengak sembada MLA Kuntra gi mathau tabana masigi manongda hojik phaba wakal manaba MLA kunga humdoi leire waliba MLA tabrit asisu punsinaba wakal manana chaminariba MLA yumnam khemchan thok chomra desiam kumuk chamjoy kishan amadi salam rajena wari sabagi thaba hojik chathari wakal manana chaminagadaba MLA Kuntra hek subaga mapung phaba lenga ama semnaba Manipur gi Governor Joy Kumar Balada claim tawragani haiki mahangna makha tarduna president rule gi nungaiba nungaitaba mipum khudingmangna khangnari adubu chiraba tanfam asida center gi yaka yengduna leibagi matam nate haikibaga loinana numit nini gi khongchat ki damak Manipur da laklamba BJP gi North East in charge Dr. Sambit Patra gi khongchat ki matangda palladuna MLA Rameswar na hai mahang masamak ka Sambit Patra ga hakthengna una haudrabasu wakal manana chaminariba MLA singi luchingba kharagadi hakthengna unaduna athubada mapung phaba lenga ama semnabagi wafam thamki nagalamromda Khagemba committee kyamgagi president Sandyam Gandaras na phongdokhibada tha amagi nongma pamra khudingi laibung ani asigi thong hangduna laikai miyamna leibaki oiba fata khatnariba sumna atai maru oiba maitai laifam singsu tha khudingi
ꯂꯥꯏꯊꯣꯡ ꯍꯥꯡꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯃꯤꯟꯅꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯈꯤꯕ ꯂꯥꯏꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯃꯣꯡꯌꯥꯝꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯪꯍꯟꯅꯕ ꯑꯃꯗꯤ ꯀꯤꯌꯥꯝꯒꯩꯗ ꯂꯩꯔꯤꯕ ꯂꯥꯏꯐꯝꯂꯦꯟ ꯑꯅꯤ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯊꯝꯅꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯆꯪꯅ ꯁꯥꯒꯗꯧꯔꯤꯕ ꯂꯥꯏꯐꯝꯂꯦꯟ ꯑꯅꯤ ꯑꯁꯤꯒꯤ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯩꯔꯥꯎ MLA ꯑꯦꯜ ꯔꯥꯃꯦꯁꯣꯔꯅ ꯑꯉꯝꯕ ꯀꯠꯂꯒ ꯁꯥꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯥꯟꯃꯤ ꯂꯩꯈꯤꯕ ꯑꯃꯗꯤ ꯑꯐꯕ ꯂꯩꯉꯥꯛ ꯆꯨꯛꯂꯤ ꯄꯥꯏꯔꯝꯈꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕ ꯆꯪꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯃꯤꯆꯪ ꯈꯣꯝꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯕ ꯆꯨꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒ ꯃꯔꯤ ꯂꯩꯅꯅ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯆꯪ ꯈꯣꯝꯅꯕꯒꯤ ꯂꯥꯟ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯕ, ꯅꯨꯡꯁꯤꯅꯗꯕ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯂꯨꯆꯤꯡꯕ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯄ ꯀꯌꯥ ꯂꯩꯕꯗꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯅꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯃꯤꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯝꯒꯅꯤ꯫ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯅꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯂꯤꯂꯥ ꯑꯗꯨ ꯆꯍꯤ 2 ꯆꯨꯞꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯗꯨꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯨꯀꯠꯆꯔꯕ ꯐꯝꯕꯥꯜ ꯃꯨꯟꯅꯕꯒꯤ ꯂꯥꯟ ꯑꯁꯤ ꯇꯣꯛꯄꯅ ꯆꯨꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯅꯤ, ꯃꯤꯌꯥꯝꯒꯤ ꯄꯥꯎꯈꯣꯜꯂꯣꯏꯅꯤ ꯍꯥꯏꯕꯁꯤ MLAꯁꯤꯡꯅ ꯈꯪꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯕꯛ ꯇꯧꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLA ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯪꯕ ꯆꯨꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕ ꯀꯌꯥ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯁꯤꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯂꯨꯆꯤꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ MLAꯁꯤꯡ ꯈꯣꯝꯖꯤꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯁꯥ ꯃꯄꯨ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯆꯦꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯟꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡꯗ ꯊꯝꯗꯨꯅ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯅꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯅ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯗꯨ ꯅꯠꯇꯅ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯨꯛꯈꯥꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫